Manipur da Tangdu Leitaba HANJIL-HANGE Hairabadi Nakal Animakna Logi WANGMADA Painariba Khutlai Shing Asi Loukhatpa YAMNAMAK Mathou Tai HAINA Manipur ki Governor AJAY BHALLA na PHONGDORAKLE HAIRI Wafam asi NPP Manipur State Unit ki Makok Thongba Luchingba Sing Ngarang Governor AJAY BHALLA ga unakhiba aduda Governor na thamlakpa Sing Paudamnaduna Party asigi State Unit President KUMAR na PHONGDORAKHIBANE Naurem Thongda Leiba NPP Manipur State Unit ki Office ta Party asigi Luchingba kaya yauna pangthokpa paugi mifam amada KUMAR na hai ngarang Governor ga unakhiba aduda Party ki maikaidagi hauzik Manipur da oriba tongan ba fibam kaya gi matangda kupna khana nainakhe maru oina lanjenaraga relief camp ta changjafam lauriba sing Manipur Fauraga Chaliba National Highway Singda Oiriba Fibam, Manipur Tangdu Leitaba Hanjilhange Amade, Imphal City Manungi Lambi Thong Phagat Hanabagi Matang da Wafam Kaya Pukhatuna, Kupna Khanake, Party ki Maikaidagi Pukhalaki ba Wapam Singado, Governor gi Wakhalonda su Yamna Chawna Mami Taramke, Iranga Sinamaram Oiraga Lanjenariba Sing, Masa-masagi Mayumda HANJIL-HANGE amasong Mahausagi Tangdu Leitaba Fibam amada puraknabagidamak Nakal Animakna Logi WANGMADA Painariba Khutlai Shing Loukhatpa haibase tangai fadaba amane karigumba Khutlai Shing ado surrender tawraklabade amnesty piduna makhoibu ngakpigane karigumba wafam asi thabak taw onthokpa ngamdragana tangai fadana atopa thawrang ama yenglakpaga loinana legal gi oiba thabak sing chapchana loukhatkane state asida mahausagi Tangdu Leitaba Fibam amada puraknabagidamak karigumba kharadi sem saba Madugi sem Sabado Nakal Animakna Painariba Khutlai Shing Loukhatpa haibasina achumba oigani HAINA Governor na PHONGDORAKLE Manipur Fauraga Chaliba National Highway Singda Khutlai Paibu Singna chathariba senkhai thumkhai gi thabak pumnamak laksinaba honaragani haita Governor na thajaba pirakhe masiga iroinana party ki maikaidagi railway gi thabaga se khumang chausinba nabaga loinana mari laina na pukhatkiba Wafam amadaso Governor na Mathou Tai thabak pumnamak pangthoklagani haibaki wafam thamlakhe amaromda Manipur gi sel thumgi Mathou Tai sing yengnaga state asigi excise policy asi nauna mityeng changbinabagi wafam so party gi maikaidagi Governor da pukhatki haina KUMAR na makata na phongdokhe Governor ki side ki thamai basisu mana habeda so long as both side ta khulai lei goi weapons are available can say peace purpose we keep on harping on political dialogue happiness in unless and until the right atmosphere is created the same political dialogue say masih purpa siu ngam dabagi ngamoy have sigi my opinion aduna first priority for the government magi harapko metungena both side gi khulai khoi gi illegal oba khulai me Dari besar masih konggat pa masih kisip tahu saya masih na government ki priority wegani hai na aku dah takpir illegal Khutlai Painariba kampus sing if they surrender with the illegal weapons adu torga di mosi with amnesty action log the vida Khutlai se lokhalaga adum loisingani adu natad na sum passion tamaga pharak pa matna Khutlai ko na phabe targeti necessary legal actions will be taken up against them. Weapons ba thamai